Loyalam E-PAO tabiriba khudimappu Hitram Susmitana numidangi pau pizari ahamida paruda headline. CRPF ki DG Manipur da thunglore Home Minister unaduna state asigi security ki fibam Fagatkhre. Kuki Nupi Amadagi lupa crore kun mangarungi WY tablet KZ kuni thoi Fagatkhre. Manipur da Seprate administration Pibagi Wafam Leite haina sardana phongdorakli pau sangona pijari. CRPF ki DG Manipur da thunglore Home Minister unaduna state asigi security ki fibam Fagatkhre. Central Reserve Police Force CRPF ki Director General Gyanendra Pratap numit nini ki khongchata Imphal da thungnabaga lonana Manipur da hauzik wariba security ki phibam tongan ba force singilu chingba sing unaduna Fagatkhre. Lonana Manipur ge Home Minister Govindas Konthong Jamga su unaduna oiriba phibam asigi matangda yengsingkhre. Home Minister Govindas Konthong Jamna Army, Central Armed Police Force amasung State Administration ga coordination hena chena lena handuna tangdulai taba phibam hanjin hanaba khanaki. Home Minister da 3 Corps ki General Officer Commanding Lieutenant General Girish Kalita, CRPF ki DG Gyanendra Pratap amasung Senior Security Officer singa review meeting amaga pangtoktuna law and order ki matang da khanaki. High level meeting adu Assam Rifles ki personnel ani Manipur gi Nungshang Kong da Naga Armed Group ki chingnaba singna ambush tortuna sihan kiba numit nini gi matung da pangthokibani. Makhatana Lieutenant General Kalia amasung IGAR South ki Major General Gaurav Sharma su unaduna oirakliba phibam asigi matangda khanaki hari. Home Minister na social media da thagatpak warol da hai Central Armed Police Force ki makok thongba luchingba singa unaduna Manipur da hauzik wariba security ki matangda khanakhiba adu mahi yanba amani maru oirabadi security ki agency singi marakta coordination thamnaduna tangdulai taba phibam hanjina bahonabada hena akanba khongthang lokatpa amasung miyam gi thajaba lehenbani Indian Army na lebak asi bungak shenana bahonabada loriba thodang adu thaganingai ni chawkhatpa tangdulai taba amasung nungaya phaba Manipur ama ohena bahonabada security agency singi punna thabak tawminaba changi hari. Kuki CSO leader sing amasong church leader khara nangarang kangpopida Chief Minister da ikai khumnaba utkibagi thawong kandem tawi hari. Chief Minister na Senapati digi halapagi lambida kangpopida Kuki CSO leader sing church leader sing na ikai khumnaba utkibagi thawong adu Kuki Youth Organization akan mong da kandem tawi hari. Lob asina thadorokiba chirol amana haribana haukiba chahi ani rongi matam asi Kuki singna khangmang ngamdaba awaba kaya maya unaduna lakhibani. Kuki gi miyoi kaya tamthina hakhre Nupi kaya amana rep tawi khre khul kaya maitha khre miyoi lising kaya amana lanjina duna lebigi mathakta community asigi miyoi sing hojiksu akiba amadi tangdulai tadaba phibam amada leribani. Chief Minister na Constitutional Authority amasong daita leba misak ama oiriba oina leriba ungkhanaba asi lebhanduna micham miyam ngak shenba ngamdre madugi mahuta maral lejadraba Kuki gi miyoi kaya gi punsi amasong lanthum mangta anbagi thawong sing leptana chathari asigamba phibam asita ngarang Kuki CSO sing leader sing amasong church leader sing na Chief Minister bu ikai khomnaba utkibagi thawong adu yamna thamoi kainingai ni amasong akan mamongda kandem tawi makhoi khara aduna chathakiba thawong sing aduna miyamgi wakhalda karishu mami taba ngamloi leadership ama haibasi sakdi pariba singbu pelhanaba honaba natte miyamga puna leminaba makhoi gi right sing ngaknaba honaba amasong makhoi gi dignity sing adu manghandana thamnaba honabani maramaduna Kuki leader sing amasong institution sing maru oina church leader sing na community asigi interest ta akiba yauduna daita leina amasong positive oina thabak tawnaba honagadabani miyamga puna leminaduna miyamda phawriba chaina sing adu chapchana khangadabani justice ki damakta ngang bagalonena santi ki damakta thabak tawgadabani lonena community asigi unity awareness amasong hayengi yafanabagi damakta lamjingadabani hauki bachahi lisingani kolumdoi gi matamdagi hauna political manipulation amasong unity watpana maram oiraga Kuki miyamna awaba kaya mayokna duna lagli maramaduna leader khudingmakna community asigi yafanaba thabak tawgadabani hari. Kuki Nupi Amadagi lupa crore kun mangarungi WY tablet KSD kuni thoi Fagatkhre. Intelligence na pirakpa report amagi matung inna Narcotics Control Bureau and CBM amasong Manipur Police ki apunba team amana ngarang Chuchampur District chatakiba anti-narcotic operation da Nupi amadagi lupa crore kun mangarum oigadaba methamphetamine WY tablet KSD kuni thoi rom Fagatkhre hari. Official oiba paugi matung inna NCB amasong Manipur Police ki apunba team amana intelligence na pirakpa report ki matung inna Chuchampur District leba Pongmilin Munlo
Kaubi Nupi Amagi Mayumda Changduna Chatakiba Red Amada Packet Taramapanda Haptuna Thalamba WY tablet Kezi Kunitoi Asi Fagatpangam Kibagalunena drug smuggling Tabuda Chenaba Nupi Asi Faki Amadi drug sing Asi Putok Pusin Tabuda Season Haba Mahindra Bolero registration number MN01AS 6029 Asisu Fagatpangam Ki Hari Apunba team asina chatakiba investigation da Fagalaba WY tablet sing asi More rom dagi drug smuggler Nupi asina puraktuna Assam lom da puduna yonana bohona ramani hari Fagalaba WY tablet gari amasung Nupi asi mari lenaba police station da makhataba logi oiba thabak sing lakonaba Kusinakre hari Manipur da yamlaba drug sing fabagi thabak handaki asina ahamanate adumoinamak yamlaba drug sing adugi mapu kanano habadudi ngasi phawa mari lenaba authority na putoktuna miyam da khangan balai tree MSME na piriba scheme singi kudong chaba sing Manipur da lariba entrepreneur sing na phangan biu haina hana ka maina phongdorakli Business entrepreneurship ki lamda lariba sing na lupa lakh amagali sing yankhai gi micro small amadi medium entrepreneurs na piriba scheme sing kudong chaba sing Manipur da lariba entrepreneur sing na loba yagani haina Directorate of Trade Commerce and Industries ki director hana ka maina phongdorakli Wafam asi campaign 6.3 logistic strengthening for MSMEs linkage screens and transport facility gi makada lamfe patal leba department asigi office ta pangthokiba logistic cost reimbursement to MSMEs ki thoramda phongdokibani mahakna makada raduna MSME na piriba scheme asi Pangbaya beneficiary sing Manipur Leribani scheme asigi matang da aware oibagi chang yamna wali maramasina business toriba entrepreneur sing na scheme asigi matang da thizinduna kanaba asibulobiyu ahan balakpa MSME da khudongchaba pigani yamdraba da MSME Chongana scheme asigi khudongchaba asi Manipur Leriba district tara tarukta leriba entrepreneur lobiyu haina mahana makhataki Thabak to onthorok tabadagi Planning Department Employees Association Manipur gi says work strike makhachathari Manipur lengakta tanduna lakpa demand marina new pension scheme gi mohota all pension scheme chana hanba employees singi retirement obugi chahi humphuni thoida sangdokpa central government employees singna phangliba DA DR state employees singna su cham sana phangan biu amadi thangja numit suti kakhibagi order cancel tawiu haiba demand sing ngasi phawa lengana thabak oina onthorok tabadagi Planning Department Employees Association na says work strike chathakrai Manipur Government Services Federation gi meeting makhada association asina sinduna Sanjen Chongda leba department asigi office chathakiba strike aduga mari lenana department asigi assistant publicity secretary Ningthojam Sasi Kumar na phongdorakpada department asina matam kuinadigi tanduna lakpa demand sing ngasi phawa Manipur lengakna thabak oina onthoktana leiringai asi pa leiriba asi pende atuba matamda lengakna thabak to onthorok taba tarbati makhatana khungjing changsing khigani loinana Manipur Government Employees singna says work strike chathaduna leikhiba matamda miyamda awawa kaya ama thingnagani adumoina mak miyam gisu yengdaba yadaba amadi employees singisu makhoigi phangpham thokpa right sing phanglaktrabadi strike changsin ba haibasi hauna sani government employee khudingmak yum puriba miyoi ngaktani haibasi lengak asina khangbiba phei hainasu mahana makhatana phongdokhi Manipur da separate administration Pibagi Wafam Leite haina sardana phongdorakli Manipur Kansi Haribadi Vartiya Janata Party BJP Natana Atopa Political Party Amata Leroi Hana BJP Manipur Pradesh ki President su oibaga lonana Rajya Sabha gi MP su oiriba A Sardana Phongdokhrai ngasi niteba chutekta leba thamba sangningda 53 Tamenglong AC dagi IRS retired Gaidongdin Panaina BJP da changlakpada taramna opaki tharonga mari lenana wafamasi A Sardana phongdokibani tharamadu da nungba SG MLA Dinganglong Gangmai BJP Manipur Pradesh ki General Secretary BJP District Mandal ki President Singshu Sharugaki A Sardana makhata raduna haukiba kumja lisingani kolhumdoi digi lamdam asida thokliba irang asina maram oiraga chakhotpagi lamjeda chothariba asi labak thibani irang asi matam chana thingna haudragadi Manipur asi mutkiba yabagi phibamda amalakli MLA singna Rajya Sabha gi MP oina thagat pibagi damaksu Manipur miyam da appeal tawraduna aikhoi masal khatnaba trainaba Manipur asi chakhwapa lambida purapa ngamloi pulap phaminaraga wari sanaduna warishin purakpana Manipur asi chakhwapa ngamgani ing kumja lisingani tara mari dagi modi gi lengak lakpadagi miyamna nushiba amadi thajaba hena thamlakpadagi BJP da achauba ahongba ama purakpa ngamlei tongan ba political lengak pairakpadagi NDA da BJP gi lengak lakpadagi miyam gi thajaba yengnabagi damak India gi oina border crore tara tare lom leiriba asigi manungda border crore tara rom line da enrollment tawda
hendokna miyoi crore 13 romna enrollment torokibani Manipur miyamna khongjang jangsin bamatamda BJP na aranba thabak tobugumna hek kholak lawbada tatana yauriba adu BJP na ngasi phawbada miyamgi mayokta aranba thabak amata tawkhiba leite Manipur kaibi yaroi BJP na Manipur mache tadaram honagani haiki Jaliarong in Pui Naga area de leriba illegal immigrants sing pochai sing yomshilaga hankigedabani haina JUF na phondorakti Jaliarong in Pui Naga essential land de leba Kuki illegal immigrants sing kudakta mapot machai yomlaga hankigedabani karigumba hankidaba tarbadi makoi sing adugi mathakta akanba attack chatharagani haina Jaliarong United Front ki Ministry of Information and Publicity na thadorok chirol mana hairi Cherola Sinamakata na haribadi illegal immigrants sing na maram oiraga Jaliarong in Pui gi miyam amasung makhoi gi pari puri gi oibal lam sing da hojik chaitheng phangliba sing asi akan mamong da hakchina lawi loinana civil society organizations sing political leaders sing amasung lanai miyu sing na makhoi gi apam matung inna hathu na khananai na daba mari leina ba stakeholders sing dagi ayaba lawdaba amadi knowledge yauduna pending leiriba Charter of Demands sing natraga central natraga state government ka origin purapa ngamdriba issue singi matang da thabak toroidabani Jaliarong in Pui amadi makhoi gi oiriba paripuri gi oibal lam singda matam sangna mayong natuna lakliba illegal immigration lam khopchin ba amadi natural resourcing exploration tawagi thabak singa si hakchina lawi Jaliarong in Pui gi paripuri gi oibal lam history culture identity amasong customary rights singa si karam karigumba mong amatada negotiation tawbayaroi Furup asigi customary laws asi mapung fana ngak senduna thangadabani hairi Census lisingani kuntaret ki mangoina na Manipurda NRC update tawgadabani haina taramari CSO na phundorakli Manipurda ain kana mitop sing changchilakpa amasong demographic ta ahongba kaya lakliba asigi yenglaga census lisingani kuntaret pangthok tringe mangoina na NRC update tawba mathau tai haina taramari CSO kanglei pakki maketigi center gi mari lenaba luchungba singda taksingkhrai hauki ba July 5 dagi taret fawba taramari CSO kanglei pakki mihut kangbu amana Delhi da leidona Register General and Census Commission of India Martinjoy Kumar Narayan Union Home Minister gi senior official ani unaduna census pangthok tringe mangoina na NRC update tawna bataksing ki hairi center gi luching basing adu unaduna wari sanaruraba matung taramari CSO kanglei pakki maiketegi thador ki bachrola mana haribana organization asigi maiketegi census lisingani kuntaret ki mangda NRC updation gi process asi mapung fana loshina banatraga NRC updation amasung census asi animak amukta da pangthokna ba notification thokna bataksilam ki NRC exercise asi mapung fana loishandriba phawbada Manipur gi oina census lisingani kuntaret population figure asi withheld thamnaba amasung NRC updation gi process asi loidriba phawba parliamentary amasung assembly constituency singi delimitation gi thabak asi pakhatana bataksilam ki hari arobada maroiba paw amukana pizari CRPF ki DG Manipur da thunglore Home Minister unaduna state asigi security gi fibam khanakhrai Kuki Nupi Amadagi lupa crore kun mangaronggi WY tablet KZ kuni thoi Fagatkhre Manipur da separate administration Pibagi Wafam Leite haina sardana phondorakli Matang asida loyalam E-PAO na lumitangi pau bibil lezare tabili bakutimapu amuka haina kurumjari